Kuki kauba tribe amata leite Thadou tribe Kuki singi umbrella makhada leite Thadou tribe asi masagi culture leijaba district oiba tribe amani Thadou tribe asi Kuki nomenclature gi part amana che loinana Kuki umbrella gi makhada leite haina Assam dima hasau gi Thadou tribe ki chief Samuel Chongkholal lobumna phongdokre mana makhata na hakibada Manipur da maite gi CSO singa santi oina lambel ama lagna bagi damang Imphal da wari sana ki badu volunteer oina saruk yakibani wari sana ki badu gi matang da kanagumba singna khanaba hoba statement sing thokpagi thabak tawroidabani Imphal da thokiba dialogue adu mapung fana support tawi Thadou NP Manipur amasung maitai civil society singi marakta lairiba misunderstanding asi lauthoktu na community khudingmak chamana na santi gi lambel lakna bathabak tawmina na bagi wafam adu yanakhibani any Kuki tribe haiba yamna chayena ba sinatana Kuki ko tribe amata leite hariba kangbu singa sina Manipur asi thugairaga separate administration gi demand tawri adubu Thadou NP nadi separate administration gi wafam asida support tawde adubu masana Kuki ni haiba sing aduna Thadou miyam sing asi Kuki ni haina lana saktak na bhonai haina maral sikhe Nongmaijing Reserve Forest ki sarukta miyam changmathing mathamkre Nongmaijing Reserve Forest ki saruk ama oina leriba Nongmaijing Khalong amadi eco park ke koibada working lakpa trekking na chingba laktana ba Central Forest Division gi DFO gi maikai digi khangalakli miyam na khangalakli ba sigi matung ina Nongmaijing Reserve Forest ki manung chana leriba mafam sing asida mi ka hena changsilak pa haibadi trekking lakpa working lakpa picnic lakpa miyoi gi masing hengalakpa na hariba Nongmaijing Reserve Forest ki saruk asida athing basi thamlakpani hairi Maram asina Reserve Forest ke area da khudak tagi picnic working trekking lakpa lemnaba range forest officer Nongmaijing range ki maikai digi miyangi mafam da khangalakli Russia na Ukraine gi drone chamaga gun kapthakre Russian Air Defense Forces na Ukraine gi drone chamaga kun kapthakre haina Russia gi Defense Ministry na phongdokre Ministry ki statement amana haiki Nongmaijing numike upung nipan makhai dagi nungthil pung hum fawda Ukraine gi drone kunthra ga mari kapthaki Moscow region tamna paisilakpa drone amasu kapthabangam ki haina ministry ki statement palladuna Jinhua news agency na phongdoki Moscow gi Saratov region da drone ge attack akai sing tarakpada sokpadagi mioi amasi ki hairi amarom da Russia na drone cha amarom hena sijinaduna nongthaktagi attack chatharakibani haina Ukrainian Air Force na phongdokre August 3 da su Ukraine na Russia gi Volgograd region da drone ke amarom sijinaduna transport amasung energy gi infrastructure sing da attack chatharakhi thaudo aduda mishi mina yaukide hairi BJP ga ECI ga lautu nai haibagi khongjang changsin khiba opposition MP sing police na fajin khrei Central lenga pariba BJP na Election Commission of India ga lautu nai haibagi matang da khongjang changsilakhiba opposition gi MP kaya marum Delhi police na fajin khrei Central Delhi da khongjang changsilakhiba opposition MP singi manung da Congress ki Rahul Gandhi amadi Priyanka Gandhi Badra amasung Shiva Sena UBT gi luchingba Sanjoy Rawat na chingba yauki Delhi Police ki Joint Commissioner Deepak Purohit na opposition gi MP khara fare haina paumi sing da phongdoki adumoinamak MP kaya yamna farabagi haibadudi chapchana masing pankhide Congress na luchingwa India block na ngasi Parliament House tagi hauraga Election Commission gi office fawba khongchat ama chatnaba thorang tawkibani Police na mangjong na section thorang lokhatpa oina Parliament ge koibada leiba lambi pupna makthingjin ki amasung masing amlaba police personnel sing thamladuna opposition gi khongjang adu mai pakhandana thorang lokhatki opposition gi khongjang aduna maram oiraga Parliament gi house animak adjourn tawki Manipur gi lambi fatabagi matang da high court na suo moto case lokhat khre lambi fataba sing semjindabagi maram September 9 phawbada khangalaknaba court na matam thakre lambi gi phibam aduki matik fatana Thamliba amasung miyangi punsi khudong thiningai oiragliba sigi matang da High Court of Manipur da tharakpa public interest litigation ama lokhat khibaga loinana lambi fataba sing semjin dabagi maram lakliba September 9 phawbagi manungda khangalaknaba High Court na mari leinaba respondent sing da khangan krep Manipur State Legal Services Authority masalsa gi pautang matungina district legal yumfam oiraga High Court ta public interest litigation register tawkhibani status gi mafam popna mangta lambi gi phibam ka hena khudong thiningai oiri haibagi report ama masalsa na pikhalaki monitoring of road condition in the state of Manipur haiba report asida yumfam oiraga High Court na so moto case lokhatkibani case asida respondent oiriba singdi Manipur lenga ki chief secretary PWD gi principal secretary rural development and panchayati raj ki principal secretary commissioner PWD gi engineer amasung Manipur state rural roads development agency ki chief engineer ni PILC ki matung ina Manipur gi mafam mayambada hojik lambi gi phibam ka hena soksilakli basi constitution gi article 21 na piba right to life khongaw na bani haina lofam thui
ꯅꯣꯡꯖꯨ ꯊꯥ ꯑꯣꯏꯕ ꯃꯔꯝꯅ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯦꯛꯁꯤꯗꯦꯟ ꯇꯣꯏꯅ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝ ꯂꯩꯕ ꯃꯔꯝꯅ ꯍꯤꯔꯝ ꯑꯁꯤꯗ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯀꯣꯔꯠꯇ ꯂꯥꯟꯈꯠꯂꯛꯄ PIL ꯑꯗꯨꯗ ꯄꯜꯂꯤ꯫ ꯆꯤꯞ ꯖꯁꯇꯤꯁ ꯀꯦ ꯁꯣꯃꯥꯁꯦꯈꯔ ꯑꯃꯗꯤ ꯖꯁꯇꯤꯁ A ꯒꯨꯅꯦꯁ꯭ꯋꯔ ꯁꯔꯃꯒꯤ ꯗꯤꯚꯤꯖꯟ ꯕꯦꯟꯆꯅ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜꯒꯤ ꯈꯨꯠꯊꯥꯡꯗ ꯅꯣꯇꯤꯁ ꯏꯁꯨ ꯇꯧꯈꯤꯕꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯁꯨꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯂꯤꯁ ꯁꯦꯞꯇꯦꯝꯕꯔ 9 ꯐꯥꯎꯕꯒꯤ ꯃꯃꯥꯡꯗ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯟꯈꯤ꯫ ꯏꯝꯐꯥꯜ-ꯖꯤꯔꯤ ꯂꯝꯕꯤꯗ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯀꯦ ꯁꯤꯅꯥꯝ ꯚꯤꯂꯦꯖ ꯑꯃꯗꯤ ꯇꯤ ꯂꯩꯖꯥꯡ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯥꯝꯅ ꯆꯥꯎꯅ ꯆꯤꯡꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤ ꯐꯥꯎꯅꯔꯨꯗ꯭ꯔꯦ꯫ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯃꯔꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤ ꯑꯁꯤꯕꯨ ꯁꯦꯝꯕꯒꯤ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯃꯦꯆꯤꯟ ꯑꯃꯗꯤ ꯄꯥꯡꯒꯜꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯕꯥꯛ ꯀꯣꯊꯣꯛꯄ ꯑꯃꯗꯤ ꯁꯦꯝꯖꯤꯟꯕꯅꯆꯤꯡꯕ ꯇꯧꯕꯗꯒꯤ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯂꯝꯕꯤ ꯐꯥꯎꯅꯕ ꯌꯥꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯏꯝꯐꯥꯜ-ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯅꯨꯡꯒꯤ ꯗꯂꯥꯜ ꯃꯌꯥꯗ ꯎꯀꯨ ꯑꯃꯈꯛꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯒꯥꯔꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯍꯧꯖꯤꯛꯁꯨ ꯆꯥꯎꯅ ꯈꯨꯔꯧ ꯊꯥꯡꯂꯤ꯫ ꯍꯥꯏꯔꯤꯕ ꯎꯀꯨ ꯑꯁꯤ ꯁꯦꯝꯕꯤꯅꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯌꯥꯕ UG ꯃꯁꯤꯡ 765 ꯁꯨꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯀꯦꯗꯔ 765 ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ 3,153 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯔꯤ꯫ ꯐꯥꯒꯠꯂꯕ ꯀꯦꯗꯔꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯄꯤꯄꯜꯁ ꯋꯥꯔ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅ ꯀꯦꯗꯔ 203 ꯐꯥꯕꯗ ꯌꯥꯎꯏ꯫ ꯑꯇꯩ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯃꯗꯤ UKLF 2, UKNA 5, KNF ꯄ꯭ꯔꯁꯤꯗꯦꯟꯠ 3, UKRA 2, CKMA 3, ZUF 1 ꯑꯃꯁꯨꯡ MNRF 1 ꯌꯥꯎꯔꯤ꯫ ꯃꯤꯇꯩꯁꯤꯡꯅ ꯃꯁꯤꯡ ꯌꯥꯝꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒꯤ ꯑꯣꯏꯅ KCP ꯇꯥꯏꯕꯪꯉꯥꯟꯕ ꯀꯥꯡꯕꯨꯒꯤ ꯀꯦꯗꯔ 3, KCP ꯉꯥꯟꯕ ꯒ꯭ꯔꯨꯞꯀꯤ 2, KCP ꯅꯨꯌꯣꯟ ꯀꯥꯡꯕꯨꯒꯤ 93, KCP PWGꯒꯤ 203, KCP CT ꯃꯩꯇꯩꯒꯤ 22, KCP MCꯒꯤ ꯀꯦꯗꯔ 12, KCP ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯒ꯭ꯔꯨꯞꯀꯤ 18, KCP MFLꯒꯤ 18, RPF PLAꯒꯤ 58, ꯄ꯭ꯔꯤꯄꯥꯛ ꯄ꯭ꯔꯣꯒꯤ 64, ꯄ꯭ꯔꯤꯄꯥꯛꯀꯤ 23, UPPKꯒꯤ 18, ꯄ꯭ꯔꯤꯄꯥꯛ ꯔꯦꯗ ꯑꯥꯔꯃꯤ 1, ꯀꯣꯏꯔꯦꯡꯅ ꯂꯨꯆꯤꯡꯕ UNLFꯀꯤ 15, ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ 31, KYKLꯒꯤ 29, ꯁꯣꯔꯦꯄꯥꯒꯤ 10 ꯑꯃꯁꯨꯡ NRFMꯒꯤ 15ꯅꯤ꯫ NI ꯍꯥꯡꯗꯣꯛꯇꯨꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯁꯤꯡ ꯆꯠꯍꯟꯕ ꯂꯥꯏꯑꯣꯏꯔꯕ ꯗꯤꯃꯥꯟꯅꯤ꯫ ꯏꯃꯥꯒꯤ ꯃꯩꯔꯥ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯁꯤ ꯀꯨꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯆꯠꯄ ꯌꯥꯍꯜꯂꯨ ꯍꯥꯏꯕꯁꯤ ꯂꯥꯏꯑꯣꯏꯔꯕ ꯗꯤꯃꯥꯟꯅꯤ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ TH ꯁꯨꯖꯥꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯏꯝꯐꯥꯜꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯖꯔꯃꯟ ꯔꯣꯗ ꯑꯃꯗꯤ ꯇꯥꯏꯒꯔ ꯔꯣꯗ ꯁꯦꯝꯒꯠꯅꯕ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯇ ꯃꯦꯃꯣꯔꯦꯟꯗꯝ ꯊꯥꯕ ꯅꯨꯃꯤꯠ 3ꯅꯤ ꯂꯩꯔꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯛꯄ ꯑꯃꯁꯨꯡ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯂꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤ ꯀꯨꯀꯤꯒꯤ ꯌꯥꯀꯥ ꯌꯦꯡꯂꯒ ꯆꯠꯂꯤ ꯍꯥꯏꯕꯁꯤ ꯏꯐꯣꯡ ꯐꯣꯡꯂꯦ꯫ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤꯒꯤ ꯃꯈꯥꯗ ꯂꯩꯔꯦ ꯍꯥꯏꯕ ꯑꯇꯥꯛ ꯑꯐꯣꯡꯅꯔꯦ꯫ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯏꯪꯇꯞꯄ ꯄꯥꯝꯖꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯕꯁꯤ ꯍꯟꯗꯛꯇ ꯊꯥꯗꯧ INPꯒꯤ ꯃꯤꯍꯨꯠ 13ꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇꯔꯅ ꯆꯣꯏ ꯆꯥꯡ ꯑꯣꯟꯗꯨꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯅꯨꯡꯁꯤꯅꯗꯅꯕ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗ ꯀꯨꯀꯤ ꯀꯥꯡꯂꯨꯞꯀꯤꯅ ꯂꯝꯕꯤ ꯄꯤꯅꯅꯕ ꯂꯥꯏꯐꯂꯥꯏꯟ ꯑꯃ ꯁꯦꯝꯕꯤꯕ ꯑꯗꯨꯒ ꯃꯤꯇꯩꯁꯤꯡꯕꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯊꯝꯕ ꯍꯥꯏꯕꯁꯤꯗ ꯁꯦꯟꯇꯔꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯐꯝ ꯊꯣꯛꯏ꯫ ꯋꯥꯛ ꯑꯣꯔꯗꯔ ꯂꯧꯈꯤꯕ ꯊꯥ 10 ꯐꯥꯔꯕꯁꯨ ꯂꯝꯕꯤ ꯁꯦꯝꯗꯕꯒꯤ ꯀꯝꯄꯦꯅꯤ ꯑꯅꯤꯗ PWDꯅ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ꯫ MLAꯒ ꯅꯛꯅꯕꯁꯤꯡꯅ ꯀꯝꯄꯦꯅꯤ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯃꯈꯣꯏꯅ ꯁꯨꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤꯃꯦꯟꯠ ꯀꯪꯀ꯭ꯔꯤꯠ ꯔꯣꯗ ꯀꯥꯡꯈꯣꯡ ꯆꯥꯏꯒꯗꯧꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯂꯝꯕꯤ ꯑꯌꯥꯝꯕꯒꯤ ꯐꯤꯕꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄꯅ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯃꯪꯐꯝ ꯑꯣꯏꯍꯟꯒꯗꯧꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯃꯔꯛꯇ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯅꯕꯒꯤ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯕ ꯐꯥꯎꯕꯗ ꯊꯕꯛ ꯍꯧꯗꯕꯒꯤ ꯃꯔꯝ ꯄꯤꯔꯛꯅꯅꯕ ꯄꯕ꯭ꯂꯤꯛ ꯋꯥꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯝꯄꯦꯅꯤ ꯑꯅꯤꯗ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁ ꯑꯃꯗꯤ ꯆꯤꯡꯒꯤ ꯌꯥꯎꯅ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯀꯤ ꯁꯤꯃꯦꯟꯠ ꯀꯪꯀ꯭ꯔꯤꯠꯀꯤ ꯂꯝꯕꯤ ꯑꯣꯟꯊꯣꯛꯅꯕ ꯃꯃꯥꯡꯒꯤ ꯂꯩꯉꯥꯛꯅ ꯊꯕꯛ ꯄꯥꯏꯈꯠꯈꯤ꯫ ꯊꯕꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯤꯁꯇꯣꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯃꯁꯨꯡ ꯑꯃꯤꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯀꯧꯕ ꯀꯝꯄꯦꯅꯤ ꯑꯅꯤꯗ ꯊꯥ 10 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯋꯥꯛ ꯑꯣꯔꯗꯔ ꯂꯧꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯅꯕ ꯁ꯭ꯇꯦꯠꯀꯤ PWDꯅ ꯁꯦꯜ ꯊꯥꯗꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯊꯕꯛ ꯑꯁꯤ ꯍꯧꯖꯤक ꯐꯥꯎꯕ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯁꯨꯗ꯭ꯔꯤꯕꯅꯣ ꯑꯃꯁꯨꯡ ꯂꯝꯕꯤ ꯐꯠꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯂꯥꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯅ ꯍꯧꯈꯤꯕ ꯆꯌꯣꯜ 2ꯒꯤ ꯃꯃꯥꯡꯗ ꯁꯣ ꯀꯣꯖ ꯅꯣꯇꯤꯁ ꯑꯗꯨ ꯊꯥꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯟꯖꯤꯅꯤꯌꯔꯤꯡꯁꯤꯡꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯂꯝꯕꯤ ꯁꯦꯝꯅꯅꯕꯒꯤ ꯇꯛꯁꯤꯟꯕꯗ ꯍꯧꯖꯤꯛ ꯑꯁꯤ ꯅꯣꯡꯖꯨ ꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯕꯤꯇꯣꯃꯦꯟ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯇꯩ ꯃꯆꯥꯛ ꯃꯊꯨꯝꯁꯤꯡ ꯄꯨꯁꯤꯟꯅꯕꯒꯤ ꯂꯝꯕꯤꯁꯤꯡꯗ ꯑꯄꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯅ ꯊꯕꯛ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯩ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯃꯔꯝ ꯆꯥꯗꯕꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯠꯇꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯁꯦꯝꯖꯤꯟꯗ꯭ꯔꯒꯗꯤ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯈꯤꯕꯗꯨꯗ ꯌꯥꯎꯕ
ꯁꯦꯟꯐꯝ ꯑꯗꯨꯗꯒꯤ ꯈꯥꯏꯗꯣꯛꯂꯒ ꯏꯝꯐꯥꯜ ꯃꯅꯨꯡꯒꯤ ꯂꯝꯕꯤ ꯐꯠꯇꯕꯁꯤꯡ ꯑꯁꯤ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯐꯥꯎꯕ ꯋꯥꯔꯅꯤꯡ ꯇꯧꯕ ꯋꯥꯐꯝ ꯌꯥꯎꯏ ꯍꯥꯏꯔꯤ ꯇꯝꯄꯥꯛꯀꯤ ꯂꯝꯕꯤꯁꯤꯡ ꯑꯃꯁꯨꯡ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯁꯤꯡꯒꯤ ꯂꯝꯕꯤ ꯁꯤꯃꯦꯟ ꯀꯪꯀ꯭ꯔꯤꯠꯅ ꯑꯌꯥꯝꯕ ꯃꯍꯨꯠ ꯁꯤꯜꯂꯒꯅꯤ ꯆꯥꯗ 90ꯗꯤ ꯁꯤꯃꯦꯟ ꯀꯪꯀ꯭ꯔꯤꯠꯅ ꯁꯤꯟꯅꯅꯕ ꯋꯥꯛ ꯑꯣꯔꯗꯔ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯝꯄꯦꯅꯤ ꯑꯅꯤꯅ ꯁꯨꯒꯗꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯑꯦꯁꯤꯌꯥꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯏꯟꯚꯦꯁꯠꯃꯦꯟꯠ ꯕꯦꯡꯛ AIIBꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 3,490 ꯀꯥꯏꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯅ ꯑꯄꯨꯟꯕ ꯀꯤꯂꯣꯃꯤꯇꯔ 590 ꯁꯥꯡꯕ ꯂꯝꯕꯤ ꯁꯦꯝꯒꯅꯤ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯗ ꯗ꯭ꯔꯦꯟ ꯂꯣꯏꯅꯃꯛ ꯍꯥꯞꯀꯅꯤ ꯃꯐꯝ ꯈꯔꯗꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛ ꯗ꯭ꯔꯦꯟ ꯆꯟꯒꯅꯤ ꯍꯥꯏꯔꯤ ꯆꯍꯤ 2ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯒꯗꯕ ꯊꯕꯛ ꯑꯁꯤ ꯍꯧꯖꯤꯛꯃꯛ ꯑꯟꯗ꯭ꯔꯣ ꯄꯥꯔꯀꯤꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯣꯗ ꯗꯤꯡꯀꯨ ꯔꯣꯗ ꯀꯨꯝꯕ ꯈꯔꯗꯗꯤ ꯁꯦꯝꯕ ꯎꯏ ꯑꯗꯨꯕꯨ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯂꯝꯕꯤ ꯁꯦꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤ ꯂꯩꯇꯦ ꯃꯥꯟꯅꯅꯕ ꯁꯦꯝꯕ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯄꯥꯕ ꯀꯣꯏꯂꯥꯁ ꯑꯃ ꯊꯥꯕꯅꯤ ꯑꯁꯨꯝꯅ ꯀꯣꯏꯂꯥꯁ ꯊꯥꯔꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯤꯃꯦꯟꯠ ꯀꯪꯀ꯭ꯔꯤꯠ ꯍꯩꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯃꯔꯛꯁꯤꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯔꯗ ꯊꯕꯛ ꯁꯨꯕꯗ ꯀꯝꯄꯦꯅꯤ ꯑꯅꯤ ꯑꯁꯤ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ MLA ꯈꯔꯒꯤ ꯋꯥꯀꯔꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯄꯒꯤ ꯄꯥꯎ ꯑꯃ ꯇꯥꯕ ꯐꯪꯂꯦ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯕ ꯄꯥꯎꯃꯛꯅꯣ ꯍꯥꯏꯕꯃꯛꯇꯤ ꯀꯟꯐꯥꯔꯝ ꯇꯧꯗ꯭ꯔꯒꯁꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯗꯨꯒꯤ ꯁꯤꯃꯦꯟꯠ ꯀꯪꯀ꯭ꯔꯤꯠꯀꯤ ꯂꯝꯕꯤ MLAꯒ ꯅꯛꯅꯕꯁꯤꯡ ꯑꯗꯨꯅ ꯁꯨꯒꯅꯤ ꯑꯃꯁꯨꯡ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜ ꯑꯗꯨ ꯃꯈꯣꯏꯗ ꯑꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯕ ꯍꯧꯔꯛꯂꯤ ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯍꯥꯏꯕ ꯌꯦꯡꯁꯤꯟꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ